Kurumjari. ISTV Pauming Tabiriba Singutaram Nokchari, Hausimori Pau. Lambda Masibu Apaba, Maikirom the Purakna Bakona Bada, officer, academician, scholar, Amadi, media person, Singna, Mating Pangbu Haina, Chief Minister Okram Ibovina Fundu Kre. Jenims Case Specialist Dr. Yauna, Professor Singh Jenims Campus Manunda, Lehenanaba, Tabo Paikalagani Haina, Chief Minister Okram Ibovina Fundu Kre. Amadi. Solar energy amadi education sector da ahong ba purakna ba maru oina ponagani haina nauna chief secretary oriklaba ona vakishona phongdorakle hauji mapungi pau lamda masibu aphaba maikirom da purakna ba khona ba da officer academician scholar amadi media person singna mateng pangbiu haina Chief Minister Okram Ibovina ngase IG Assam Rifles South na sinduna Manipuri da pangthokpa and emergent Manipur the way ahead haiba seminar hodopagi thorom da phongdukre makna makhata na phongdukibada lamda masida santi amade sakat pa purakna ba aikoi punna honamina se miyamgi yaifana ba amade sakat thaurangi thabak kaya paikat pada ban blockade amade namduna sel khaibagi thabak sing chathabana sakat thaurangi thabak ta tinthahale amaromda hauji kuki militant group singa chathariba suspension of operation agreement asi mai pakpa ama oide tampaki lalolup kharana khulai thadokuna mainstream da changlakpa hore makhata na wari sanana ba thonglauna hangduna lei haike government asina miyam gi damakta mangjil thana sashan tongnana ba thabak chathari miyamna sarkar asigi thabak thoram sing chakhona bagi damakta democratic oiba mawongda naina baga loinana pautak pibiu haike government seeks to create and sustain an environment in which the rights enshrined in our Constitution are available to our people. Our government is committed to providing the people of the state an administration that is proactive and responsive. I take this opportunity to reaffirm my government's commitment to create an enabling environment where every individual finds equal opportunity to excel in the field that she or he desires. While we recognize that this is an essential prerequisite for development, we cannot give waiting for a peaceful environment to initiate and push forward development process. Taking militancy and bringing development to the doorsteps of our people has to be a two-pronged process wherein we should try to restore peace and development simultaneously. I take this opportunity to appeal to the officers, academicians, scholars, and media persons present here to join hands with us to provide leadership and right direction to the masses. We must begin the medium of equaling the aspiration of our people. My government will allow is most welcome. Your suggestion is also constructive criticism in order to sensitize the government, the real skills, next of our people. IG Assam Rifles na sinduna pangthokiba thoramadu PSE Minister I Hemosandra, Deputy Speaker Preso Simre, Manipuri University ki Vice Chancellor Professor Aisnanda Kumar Yauna, Lamdam Siki Khang Hairaba academician Amadi 3 Corps ki GOC Lieutenant General Bipin Raut Yauna Saknai Raba Miyakana Sarukya ke. Thoranga Mari Lainana Lieutenant General Bipin Raut na phungdokibada Manipur da khundaminari ba phur basel gi marakta Constitution ki manungda bhab taminaduna Warishin Purakna ba honamina batangai fade. Warishin Purakna ba honabada ngasi pangthukliba seminar asina achobu mating ama oigani. Sapat thaurangi thabakta afaba sasan tangai fade. Afaba sasanna transparency leina ayan gi liklam chumna amade sarkar gi documents sing sel thonggi phibam amade punsirol da sapat hanbangam gani. Silchar Imphal Railway Line sembagi thadarakliba senfam singasi khulai paiba singna namduna sel khaibagi thabak chathabadagi sada kundagi kuntra phawbadi makoina loduna leidi haike. Good governance and improved transparency, access to legal systems and government documents, quality of basic services, economic growth, human development, and so on. There is a need to recognize
the inevitable good governance, we have to identify the way forward. Creative solutions to ensure good governance need to be discussed today. Manipur's economy is primarily agriculture, forestry, cotton industry and trade driven. If managed well, its economy has tremendous potential, be it in the power sector, trade, sports, tourism, or as a human resource development hub. Innovative and fast-acting policies can help unlock the real potential of this. Jennings के स्पेशलिस्ट डॉक्टर यावना प्रोफेसर सिंह जेनिम्स कैंपस मनुंगदा लेहन्नबा थबक पाइखलगनी हाइना चीफ मिनिस्टर ओक्रम इबोबिना ngasi जेनिम्स की नौना साबा ऑडिटोरियम अमदी एसोसिएशन ऑफ फिजिशियन ऑफ इंडिया API ईस्ट जोन अमदी मंगा सुबा एपिकॉन मणिपुर चैप्टर की चही की कॉन्फ्रेंस हौदोपगी थरमदा महागना फोंदुखरे महागना मखाताना फोंदुखिबदा मियामना जेनिम्स दा अना लायंग लाको मतमदा स्पेशलिस्ट डॉक्टर सिंह अमदी तोंगान तोंगान बा अना लायंग बगी खंग हैरबा डॉक्टर सिंह खुदकता फंगदबगी अनाबा मियोय सिंगना खुदोंग चादबा कया मायoknaduna लाक्लिबासी कोकननबा थौरांग असि पाइखटकदौरिबने अहानबगी ओइना जेनिम्स कैंपस मनुंगदा स्पेशलिस्ट डॉक्टर अमदी प्रोफेसर पुन्ना निफुरोम लैबा यानबा सेमगलगनी हाइखे मागना मखातारादुना जेनिम्स दा लैरिबा एक्सीडेंट अमदी ट्रॉमा सेंटर असि मतंगा चानबा मोंगदा लाक्लिबा मार्च था फावबगी मनुंगदा सेमगलगनी हाइना जेनिम्स की सोसाइटी की प्रेसिडेंट ओइरिबा चीफ मिनिस्टर ओक्रम इबोबिना फोंदोखे अनारायंगी लमदा थबक तौरिबा डॉक्टर नर्स अमदी पैरामेडिकल स्टाफ पुनमकना थमोय सेंगना अमदी मिनुंगसी लेना अनाबा सिंगबु लोइनरबदी अनाबा सिंगना डॉक्टर नर्स अमदी पैरामेडिकल स्टाफ सिंगबु ईश्वरगुमना खलकने पुक्सेल सेंगना अनाबा सिंगी खंदुना थबक तौरबदी करिगुंबा मतमदा लाइबक थीबदगी असि अना यावरबा फावबदा अनाबा सिंगी इमुंग मनुंगना वारौबा अमदी साउनिंगबदगी पामदबा थबक कया चथरकपा यावरिबा असि तौरलोय हाइखे Please show your sympathy to the patients with humanity and with dignity. For entire satisfaction of the patient, only then our institution, everybody will take. It is just like church, it is just like temple, and masjid, just like. So let the people, let the patient feel this is our temple, this is our church, this is our masjid. Only then the glory of this institution will raise up even up to the sky. Nasigi Tharamadda PSC Minister I Hemosandra, Chief Secretary Onavakishore, Organizing Committee की Vice Chairman TS Bhimo Singh, API Committee की Chairman Dr. Giridhari Kar Amadi, Jennings की Director Dr. Deven Singh Laishram, Medical Superintendent Gopi Mohana Chingba Miyokana Sarukia Ke, Chief Secretary Navakishona Fonglo Kibada, Seat Satret Kuntra Matoi Leiba, Ngasi Sangariba Auditorium Masi Lupa Crore Tarataruk Henachangna Sakibani Haike, Director Dr. Devena, Manipur की अमतंग आयरबा मेडिकल कॉलेज जेनिम्स यावना मणिपुर की हेल्थ सेक्टर की थबक थोरम सिंह असे टीम वर्क ओइना जंक्शन मिनरबा मतमदा खुमांग सक्शन बा ngamgani haike all the sections of Jennings to cooperate so that this is a dream of our honorable president. We must try to become this dream in the real life. At last, I wish, as long as I'm in Jennings, I'll spend my time for the upliftment of patient care service, and I'll sacrifice for my staffs, for my peoples, and so that it can help to other sections of our country. Leibagama South Pradesh State Adugi Administration Secretary Singna Ahongba Ama Puraknaba Gyan Commitment Katokpaga Luinana Tabak Tobachangi Haina Nasdagi Hona Nona Tau Puba Hokraba Chief Secretary Onavakishona ISTV News Ka Akanana Unaba Amada Fongdurakle Hanagi Chief Secretary Oramba PC Lankungana Mahakimatam Ngarang Loi Kibaga Luinana Department of Personnel Na Ngarang Onavakishorbu Manipur Gitara Tarulak Suba Maitei Laktagi Ahan Ba Chief Secretary Oina Order Tokibane Order Dugi Matung Ina Ngasi Ayupung Mapan Taba Matamda Onavakishona Chief Secretary Oina Tabapuba Hokre Chief Secretary Onavakishorga Akanana Unavada Umna Magna Thong Manana Tabak Tominaba Changi Center Dagi Tadarakliba Tongan Tongan Baskim Sing Ningtina Loktaduna Implement Toraga Atopa State Singumna Maru Oina Solar Energy Amadi Education Sector Da Ahong Bapuraknaba Honagani Haibagi Tazaba Tamnake
PWD electricity mayam si khuding maksi na thong manana thabak si tor amatam da khoi lebak si sa khokadri ni adana ya ki vision di leiba department ki secretary mayam jing si galwana na makhoi da proper guidance pi na bharat sarkar ki leiba scheme guidance mayam sing si lorga maximum investment tawna high area khuding mota ade state na chawkhat liba da mai tawna ekhoi su chawkhat pa yaragadi makhoi du si hen ba kudam na education oi be ai draga solar energy oi be ai anything any area da wat mayam sing si khoi commitment ma yaraga punna scheme ga semaga chawkhat na ba dum thabak tawgi hana khali maruga hojik mukta khatang nungai taba mana chingilam adagi athapa rural area gumda khara administration ji khara weak oi madu su koi DC singa koi meeting toraga mafam hari mafam sing office ki attendance fajana ka hanba public ki darkar laiba service do pina ba khona ba asina ani su vision ni home su da koi na pamjari si technology information technology sinaraga public ta piri ba service yam thuna efficient oina kudak ta pina ba do magi delivery of service hana gi toriba sidagi hena ahong ba paja singna nungai ba office chatna khotna ngasai gi matam mangdana adugumba delay leiba kaya si kakthana ba dum bagi program kaya tauge hena wakhal dri leijari Tongan ba top anoba chief secretary wakhal londi Manipur ki chingi jaga sing maru ena remote jaga sing da chatuna chief secretary masa amadi loina ba maru leina ba district ki concerned administration ki head oi ba DC amadi official sing chatuna mafam ba ki award apa sing soidana chatuna yengsil lagani haiba wafam masini camera person ajikal loina na paudam jari ba nore ningumbam ISTV news Mahairoi Chahum Rom Larik Tamliba Uripok Talaiba Tondons na High School Bu Ram Krishna Mission School Olagani Haibasi Sarkar gi mathong huktaba thawongi haina Tondons na High School gi Parents Committee na thadorok pachorol amana khanglage Sarva Shiksha Abhiyan gi makhada class 6 dagi 8 fawba Tamliba School asi hanagumna lengdana lehenbiu lairabagi pankhai makhada laiba imung singi masa masu singbu mahai tamba phanganana ba school asi muthatpiganu haire Johnston Higher Secondary School ki class 12 ki science commerce samadi arts stream da ahan badagi ahum suba fawbada leiba makong matang taraba mahiroi singda kalachan sastri memorial case award pikre school asigi ingcholi singma samapal marfura mapan gi matamdugi mahiroi amadi kalachan sastri memorial trust na sinduna pangthok patharamadu school ki principal W Chauba ingcholi singma samapal marfura mapan batch ki convener oiriba BJYM gi Vice President K Bikram Yauna Trust ki luchingba kya su saruk ya ke Mahiroi mapanda memento amadi award singyan thoke K Bikram na Mahiroi singda anoba thauna lingjel pinana ba tharamasi pangthokpani haike Senior Citizen Forum Imphal East na sinduna International Day of Older Person gi tharam ngase kaithela sangwida laiba multi-purpose community hall da pangthokre Forum na sinduna pangthokpa tharamda National Awardee Ais Nandakishore Sharma thabaktagi potharaba CS Birendra na maru oiba miyosingona sarukya ke District asigi ahal tarani thoida kudol pot piduna ikai khumna bot ke RIMS ki Clinical Psychology Forum gi Head of Department Professor M Akhe Kumar na ahal oiraba matamda yariba makai yumdagi mapal thoktanaba hona bigadabani amadi sajel tawba tangai fade haike so that masi isi samade suna ibu pepa logina lagi dalam nama sini sini nama ada social security for ada social respect masih tapi masih tahu dah ini kan sih Kege Moirang apun balup na Moirang Kendra da nga siya yung mga dagi hauna matam kaktaba ban sa takre ban sina maram oiduna Moirang gi mahusagi punsida akay bapikre Moirang Kendra gi manung dalayba hospital sub treasury office dairy farm SDO amadi SDC gi office mapung phana mathau tohalu Sendra si thanga Sendra haina maming onthokpa yaroi hiram sigi matangda sarkar da kayarak hanna khangan khrabasu tabak oina onthoroktabadagi matam kaktaba ban asi lup asina chathakibani ban sawgatpani chingnaba miyoy singna Kendra sigi mafam ayambada lambida uwa phajinduna achat awok sing thingkhre school van amadi emergency service sing di komthoke ban asina maram oiduna Moirang Kaithel amadi Moirang lamkhai Kaithel kanakhide hojik phawbagi di ban manungda pamdaba thodok thoktre lamyan ba hizam irabot ki sama taramapal suba mapok kumon thoram naharolai semba club thamaiban sinam lekai na sinduna
ngarang club asigi sanglen da su pangthuki thawanga mari leinana laikai adudagi cheirau sing mathakta leiriba athoba singi khubam phawba mairagi khongchat chatuna hailei katki Thangmeban Improvement Club Thangmeban Jumnam Laikai na sinduna sama taramapal subai irawat ningsing thoram ngarang pangthukre Amarom da irawat ki mapo kumon thoronga mari leinana ngarang numidang athengba phawbada tongan ba mafam singda maigi kumai pangthukhe Kongba Laishram Laikai gi lambi gi nak yet ki phatraba lambi sing Kongba Laishram Laikai Development Committee na nahakpam Indrajit Kaluinana Semjin Kre Jananeta Hizami Rawat ki chama taramapal suba mapok kumon thoramasi Aiba Loop Assam Hojaina Parisat ki sanglenda nomu chupna pangthukre Loop ki chairperson Thaudam Baba Tombina thoramadu hokdokhe Hizami Rawat ki saktam da leisu katuna ikai khumnabutke thoronga mari leinana pangthukhiba saireng saidinabada kabi nifuma thoina saireng pakhe Aiba Luki Kuntra Suba, Homjin Bashereng Lyric, Anoba Yening Amadi, Laisom Gulabki, Inama Haiba Lyric Anisu Pongki. Laimakon Gi Kunmanga Suba Mapo Kumon Thoram Laimakon Women's About Asan Bigay the Pangtukre. Thoromasida Laimakon Gi President, MC Ritana President, Hangang Kendragi, Mera Paibi, Apunba Luki President, W. Goromanina Chief Guest Oina Sarukya K. Akangahi Kayana Resource Person Oina Wangang K. Imphal City amadi masigi akoibada ayuk nungthilgi matamda fawba mi khrana gari macha amadi achauba huran bagi thabak kanna satharakli security na section thorang kaya lokhalabasu huran basingi thabak thorom singdi mapung phana thingba ngamdre chatkiba September gi tang 18 gi nungthil pung 3:30 taramdaida Gem College campus ta leiba badminton hall mamangda khamduna thamba sangbana ba machugi Maruti 800 registration number MN1A6561 asi huran kre karasi sagol bantera amudonda leiba RK Indrasel Kauba mi amagini kar manungda laptop badminton racket amadi sanabada setnaba khongup phirol su yaukre hari October 5 dagi Gawana yumbu oiduna pangthogadori ba sahi 33 makhagi Junior Girls National Football Championship ta saruk yagadaba Manipur team Amphagi President P. Raghumani, General Secretary Ranjit Royna ngasi Amphagi Office tagilam thakre Amphagi Treasurer L. Dinamanina Manager amadi AFC License Holder L. Chawbana Team Coach oidi lagliba tang taretta Punjab ka hanba match sanagani Hauji maroiba pa amu Lamda masibu apaba maikairom da purakna bahona bada officer, academician, scholar amadi media person singna mating pangbiyo haina Chief Minister Okram Ibobina Pungukre. Jenims ki specialist Dr. Yauna Professor Singh Jenims campus manungda lehenaba thabak paikalagani haina Chief Minister Okram Ibobina Pungukre. Amadi solar energy amadi education sector da ahongba puraknaba maru oina honagani haina nauna Chief Secretary Oraklaba Ona Vakeshona Pungurakte. ISTV Bauming Tabir Basing Bam Kahana Kurumjari.